Mayang Imphal Police Station na konba irong khunawdagi Alhas Aribam Nasimuddin chahi 34 apokpa laikhidraba MD Rahimuddin gi yumgi geta sakhangdaba singna ngasi hand grenade ama thamjilam lei thodok thofamdagi fangba pawman hai bom adu ngasi ayo pung mariga minute 95 rom tarakpa duaida Nasimuddin mashana thengnarakpani bom leire haibagi paw hek fangbaga Mayang Imphal Police ki OC in charge na luchingba team ama mafam aduda laktuna phibam yangsinki loinana numit yungba matung minute 35 rom taba duaida bom expert ki team laktuna hand grenade adu asoi angam yaudana lokhat ki hairi Amoromda Nasimuddin gi yumgi geta bom thamjilambagi thawong adubu yaningdaba phongdokpo oina ngasi irong khunawgi ima ivel singna wakan mifam sathakrai wakan mifam aduda saru yakibe Nasimuddin gi mamong nupi samyana hai imung asi miyam gi leitalaira amadi awana taraba singi mateng pangduna chamna leibani adubu imung asida itatatana bom thamjinduna aki akhang pibibagi thawong asi nungaite kumjali singani tarukta su yumlakta bom langshilambagi thawong chatharam kiba laikrai Imung asi miyam gi mateng pangba natana karigumba ahenba amataga mari leinate matungdadi asigumba thawong asi makhata na tawbiganu laikai miyam amadi imung asi tangdu laitana hinghanbiu haina samyana mari leinaba singda thamlakli je awana adegi laitalai jing mateng pangga hingakpo punsini adegi dara hoina phangakpa imung manungna phangpa tolop tagi khaidoga bawo imung manunggi ana ai adegi laitalai khudimak sida koina mateng pangga lakpa imung sida ngasi ayuki akoina bom khogi thongana thambirame hairiba bom asi kanana karigidamakta thambiramano akoiga yanadaba karigumba kanagumba party amtaga mari leinabasu akoi kaimtaga nungainadaba leite sigumba maraksida leikaida aki akhang nupi angangda aki akhang thohanba yaba bom thambiramaji kanana karigidamakta khogida thambiramano kari marongidakta thambirabano haiba wahai chi akoina leikaigi mahut silaga imungi mahut silaga yamni yaningdaba kandem tawi ai isamak ai imung manunggi mi ama oina aina ngasi kandem tawi yaningdaba mari neinaba kana authority kana ne yengjenbiu imung manunggi awabasi asuk yamna mi oi ba jati jila awaba nangan bisi kari marongino haiba puthokpiyo ba